Commerce and Industry की Union Minister of Piyush Ved Prakash Goyal ngasi numit nini की khongchatta Imphal lakhe. Prime Minister Narendra Modi na ngarang farm law ahumak handokkiba numitpu Kishan Vijay Diwas haina Manipur Pradesh Congress Committee MPCC na palan tawkre. All Tribal Students Union Atsum na Manipur ki Chingi District Singda Kauba pung kunmari ki total shutdown chathari. Hospital and Research Institute na awang nongpok ta ihan-han ba oina ebo incompatible kidney transplantation mai pak na pangthok pangamkre. Amadi haukiba pung kunmari asida Manipur da miyoi humfutarani-pal nauna COVID-19 positive oikre laina asina maram oiduna miyoi amalakidre. Miyamna government piba COVID-19 case officing ningthi nangang na chatuna chathokpa matamda mask upiba sanitizer sizinaba khutsa sing na toina hampiba amasung foot taruki distance ngak na chatpa haiba chatna kanglon sing asi tung induna COVID-19 dagi ngak thok minasi loina na chai tarani palgi mathakta leiba miyoi sing na COVID-19 vaccine soidana kaptok piu kurumzari PONYTV media tabi basing butaram na okchari hauzik pau sandok na pizari. Commerce and Industries, Consumer Affairs, Food and Public Distribution and Textile की Union Minister of Piyush Ved Prakash Goyal ngasi numit nini की khongchatta Imphal da lakre. Mahang na Bir Tikendrajit International Airport ta thunglabada Chief Minister N Biren Singh, Works Minister Thongam Bishwajit amasung BJP Manipur Pradesh की President A Sarda Devi na okpa lakhi. Tungda nitaipa chuthek ta laiba BJP की office ta Piyush Goyal bu taram na okpa gi thauram amasu pangthokhi. Union Minister Asina Haiki, Manipura Chief Minister N Biren ki makhada BJP ki workers sing na hotnabadagi ngasidi BJP asi miyamna he na pamnarakpa uba fangbasi aduki matik nungaiba fawi. Manipur asi resource yamna laiba lamdamni handloom amasung handicraft loinana tourism gi lamda pukning huba mafam amani. Prime Minister na akhanaba meeting amaga loinana Manipur da scheme kayagi kanaba yohankhre Pradhan Mantri Jan Dhan Yojana की account असी लुपा लिसिंग तरादा हेंगत हल्ले लुपा लाख अहुम हेना मुद्रा लोन फंगले startup न चिंगबा पाइखत लिबा सिंग असी मियाम न सिंथाबी बमथौ थाई हाइना महाक न फोंदोखी. The election is knocking at the door, but today's visit of Honorable Union Minister Piyush Goyal is purely for the development in the state. He is coming to supervise the going on projects mainly in his department, concerned department, handloom and handicrafts and others. He will meet along with government officials, department officials, and he will discuss and advise in various fields. The Hujiki party ki karkata mayam da election lapko Namun sahaja buildings masih mayam si yang bagal loina nak mayam na kitang encourage hoiba magi wahi wata kara thambina ba ne khoina ma party office sang na ba ne khoina invite up jabani. हमारे यहाँ के कार्यकर्ताओं ने जी जान लगा के भारतीय जनता पार्टी को यहाँ खड़ा किया. जिस प्रकार से बहुत विपरीत परिस्थितियों में वेरी डिफिकल्ट सिचुएशन में भी शून्य से भारतीय जनता पार्टी यहाँ पे शुरू हुई. As they say, from zero to hero. That is the journey of BJP in Manipur. We were hardly present. We had a very small presence. RSS का काम से यहाँ पे शुरू हुआ था. हमारे संघ परिवार के मित्रों ने बहुत अच्छा काम किया था. विद्यार्थी परिषद के हमारे युवा युवतियों ने यहाँ पे लोगों के साथ काम करते करते उनका दिल जीता था. और फिर जिस प्रकार से भारतीय जनता पार्टी ने, आप सब ने मेहनत करके पूरे मणिपुर में भारतीय जनता पार्टी का
काम फैलाया और फिर पिछले 4.5-5 साल में पार्टी का भी विस्तार किया। प्राइम मिनिस्टर नरेंद्र मोदी ने ngarang फार्म लो अहुमक हंदोखिबा नुमितपु किसान विजय दिवस हाइना मणिपुर प्रदेश कांग्रेस कमिटी MPCC ना पालन तौखरे ngasi नुमिदांग वाइरम BT रोड ता लेबा कांग्रेस भवनदा कैंडल थांदुना थोरम असी पांगथोखरे। MPCC की वाइस प्रेसिडेंट अमदी स्पोक्सपर्सन KH देब्रबत्रा न पाउमी सिंह दा हाइकी सेंटर दा पालिबा BJP पार्टी ना लुचिंगबा NDA लैंगाकना नमफुदा बिल पास तौदुना फार्म एक्ट 2020 ओहनकिबा खोंथांग असी लौमी सिंह की मायोक्ता चथब थौसिलनी एक असी चनब यारोय हाइदुना चंगसिनखिबा खोंजंग अदुदा लैखिद्रब लौमी कयागी मफमदा इकाई खुमनब उत्पा ओइना थौरम असी पांगथोकपनि हाइना महांगना फोंदोखी। देवव्रतन मखा ताना हाइकी डेमोक्रेसी की चटना लोंचत की वांगमदा पास तौखिबा फार्म एक्ट असी मतम अमगी अटल बिहारी वाजपेयी की मतमदा विदाउट टेरिटोरियल लिमिट हाइबा वाफमदा मणिपुर मियाम की अपुनबगी हौना हंदोक हनखिबा थौदोक अदुगा चप मानै डेमोक्रेसी चटपा लैबाक अमदा मियामना मपुनी हाइबद ngasi mayek sengle takle hainasu mahakna phongdokhi प्रजा की शक्ति ना प्राइम मिनिस्टर को माइथी पी भाई डेमोक्रेसी की मगुन अदुना एकोइना फार्मर सिंह वाखलो न सबल अदुना तुंगदा लाकदब सिंगबा एजिटेशन तो खुदिमक्ता कांग्रेस पार्टी ना अदुम लेप्तुना बोगी इलेक्शन की वोट की नतना असिगुम डेमोक्रेटिक प्रैक्टिस से मसी शक्ति सीजन अदुना गणतंत्र की शक्ति सीजन अदुना सरकार मना मेजोरिटी बुलाना सीजन रगा समाज की प्रजा की लेबा की मायोक्ता लाखुंदा करम हाइना नन वायलेंटली थंगगदे के हाइबदो उठखिबा मणिपुर दस उठखरे अदुगा हदकी लौमी सिंह की आंदोलन नचिनसु उठली हाइदोना कोइन मसी फार्मर की माइ पाकनि अमनि हना खलगा दुमाइना प्रोग्राम पांगथोकसा। Manipur Hill Areas Autonomous District Council Bill 2021 asi State Assembly Session da puthokuna Khanabide haibagi mayokta yaning daba phongdoktuna ngasi All Tribal Students Union Atsumna Manipur gi chingi district singda pung kunmari gi total shutdown chathari Cookie Students Organization KSO More Block nasu ban asi sawat laduna organization asi gi volunteer kaya thoraktuna Imphal More lambi gi Chikim Village talai lambi thingbagi khongchang changsin khare Total shutdown namaram oiduna lambi asida gari amata chena khidre chingi district singda ban asi mapung fana chathari police na pamdaba thaudok thoktana ba chaksing tharangsu lokhatli hairi Manipur Hill Areas Autonomous District Council Bill 2021 asi United Committee Manipur UCM gumba achoba organization singna miyamga hanna khanaraba matungda assembly da puthokpa fagani haiba suggestion tawba leiri bill asina Manipur Hill Areas District Council Act 1971 के mahut sindoktuna Hill Area Committee amasung District Council natraga Autonomous District Council da ahenba autonomy piba ngamli Caesar Hospital and Research Institute na awang nongpokta ihan hanba oina ebo incompatible kidney transplantation mai pak na pangthok pangam khre transplantation team adu Dr. Gulliver Potsangbam, Director and Consultant Nephrologist na Luchingki Hairi. Team asida yaukiba sing adudi Dr. Mahilet Maharabam, Consultant Urologist, Dr. Devendra Khwairakpam, Consultant General and Laparoscopic Surgeon Amasung, Dr. Hairang Khongjam Ranjana Devi, Consultant Transfusion Medicine ni. Kidney transplantation adu masagi chahi kun Nepal suraba nupa patient amada Haukiba October gitang kuntarukta mai pak na chathagibani haina Dr. Gulliver na phongdokhi. Basically theory is the patients the antibody have a pot against the donor cells sida adu antibodies haksang sida dum continuously produced over protein amane si akona tawsi two step approach on taw antibody puthoi si puthok tanaba akona injection am kapi ra akona antibody puthok cells single plasma cells and B cells and mo sing si puthok tanaba mo namdagi naba injection rituximab ka have injection je han ka before 15 days kumba mamang desensitized hanu adu matungda akona my antibody yar bisi akona either two methods like either plasma exchange have method amle or column immunoadsorption have method amle ani simata akona ma choose ko study immunoadsorption method to tawre
ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯑꯦꯟꯇꯤꯕꯣꯗꯤ ꯂꯦꯚꯦꯜꯗꯣ ꯁꯨꯡꯍꯟꯗ꯭ꯔꯕ ꯍꯥꯟꯅ ꯌꯥꯎꯖꯔꯤꯕꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯀꯥꯟꯗꯨꯗ ꯄꯦꯁꯦꯟꯁꯤꯒꯤ ꯑꯦꯟꯇꯤꯕꯣꯗꯤ ꯂꯦꯚꯦꯜꯁꯤ ꯌꯥꯝꯗ꯭ꯔꯦ ꯏꯟꯖꯦꯛꯁꯟ ꯇꯧꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟꯃꯔꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 69 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯦꯝꯄꯜ ꯄꯨꯟꯅ 2,064 ꯇꯦꯁ ꯇꯧꯕꯗ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯀꯟꯐꯔꯝ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠ ꯑꯁꯤ 3.9% ꯑꯣꯏꯈꯤ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ 3 ꯀꯣꯚꯤꯗꯇꯒꯤ ꯐꯒꯠꯂꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ COVID-19 Common Control Room dagi thadorokpa cherol amana hairi hauzik state asigi COVID-19 case masing asi lakh ama lising kunmari chanipal kontra manga yaure loina na sikiba masingna lising ama chamapal humfuni Manipurda yelhomi kanbagi chatnahaliba ILP gi rules and regulation gi awatpa machaksing makhatana Joint Committee on Inner Line Permit System JCILPS ka tanaraga athubada hapchinduna Mikhalgi Code of Conduct mamangda Gazette Fonghonaba Hotnabiyu Haina JCILPS na government ki pukning chingsinkhre Imphal gi Kaisampata Laiba JCILPS ki office ta pangthokpa paugi mifam amada loop asigi convener BK Moirangchan haiki madudi ILP gi rules and regulation asi government na mapungfana ngakna chatpiyu Mahangna haiki JCILPS nambata Imphal gi maru oiba mafam kharada ILP gi matangda tha asigi taranipal dagi thijinba haukibada miyoi chani yankhai rom ILP gi permit pairamdaba thengnaki masigi dama mari lenaba DC singda khangalubada miyoi sing adu ILP gi niyam indabagi lupa lising ama amasung jail da fawa thamba yabagi ILP gi gadget ta yauriba dandi sing pibagi mahutta ILP gi form amadi renew gi form na chingba piraga thadokiba thawong asi laibak thibani haina convener BK Moirangchana makhatana fongdokhi asi JCLPS na Manipur lenga ki mafamda thamjari ba wafamdi sigumba awatpa masak mayam singse hapsalaga yelongmi kannanaba adugumba mapung phaba ainama semna nogi damakta ekoi JCLPS ka tathok tasin tawminaduna athu matamda election gi code of conduct lachngi mamangda masi yam thuna loisalaga gazeta phongongnaba honaminasi aiduna Manipur lenga ki mafamda JCLPS ki maikaidagi ekoina nolongna appeal tawjari COVID laichet ki marakta ikhang khanghaudana khwairamban kaithel gi temporary market ta sagalakiba kaithel asi kana da pigadabano haina khwairamban kaithel street vendors welfare union na hangkhre union gi president Laitonjam Beda Devi na sagatliba kaithel asi kana da pigadage haina IMC gi authority da hangrubada che chang leite haina paukum pirakpa laikhre hairi mahangna haiki englishing ani taruki mamang dagi kaithel thoktuna laklaba street vendors singbu Imphal Municipal Corporation IMC na masak khangbiduna hapta gi lupa kun tax oina street vendors singna IMC da thiduna lakli loinana englishing ani tareta khwairamban kaithel street vendors welfare union asi registered body ama oiduna house ta pass tawraba matungda IMC na street vendor chahum kunthra gi card issue tawki IMC gi aro amadi mayor na su card asi achumba card ni haina sakhangli maramasina street vendor singi asengba hak fangnabagi dama court ki mateng su lawbani haina Beda Devi na fongdok laduna union asina nungsinada na ba sinba laite haiki Karamba mongda amot bana thala mongda haiba market set amakak sari eba temporary market manung sida sari be set se kana da pi doino kana ge ayaba yawraga sari no IMC na sigi posi karamba order da sabno haidana ekoina press media da adagi IMC department da chat na hangbo matamda ekoi khangde se sang leite si kana na sabno khangde haidana khumaga lakpada ekoina su makoi gi office miyoi sing haidi staff sing sika kaino ban nuigi sumang saba sangsibu khangde hairaga se karigino amot base ekoi de thanbra arigi sumaina noi sinjau paiba kaina ekoi sindam thubi dori bra ekoi se street vendor haibado ekoi gi rights ha sida leiba pot khudima se ekoi street vendor ni haiba se sataba government recognize tawba ekoi na hamu wasa noi na tabidadana serang tharang kumaga lai se karigino haibada ekoi khangde minister da kaida mari leina bada hamu so ekoi khang paugi marak thana atenba break amtang lawminasi
Tapta Institute of Fusion Music Taiphumgi Makhada Taptagi Sei Khaktada Yumpham Oiba The Voice of Taiphum Hana Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numittagi Pangthokpa Haujaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi Free the Isai Semba record changba amadi Tapta musical concert ta rotation 9 sarugyahanba asina singmani akupa marol gidamak 9362109942 natraga 6009166130 da pau for you organized by Tapta Ven Music and Tapta Fan Club. Miyam Butaram na Okcheri. Miyam na PONYTV ki pau amasung program MCTV GTPL ki channel number 988 ta fangbigani makataba pau pizari. Ing lising ani kunithoi dagi kunhumdoi oina ward number 10 da laiba Fubala Gram Panchayat ki akhanaba amadi aroiba work program sebagi mifam ama Sunusify Sanathoibi Community Hall da pangthokre. Thauram aduda Panchayat Secretary M Kiran Kumar na taramanga Suba Finance Commission for State Finance Commission amadi MGNREGS ki makhada lakadariba chahi asida chaukat thaurangi damak kari karamba thabak paikhat kani haibagi matangda khanaba oina pangthokpa mifam asida miyamna saruk yaba lakpada thagatpa phongdokhi tongan ba department singi officer singna praja miyam gi kanarba scheme kaya miyamda sandokna khanganki loinana kanaba sing asi lauhongnaba khanabiu haiki Bishnupur district ta dengue sandorakpadagi makhatana laina asi sandoraktanaba cheksin tharang lokhatpa oina district malaria officer Dr. TH Nabakeshwar gi meeting makhada mafam kharada fogging tawkhre district asigi Sunusify ward number 6 ta miyoi khara dengue na narakpadagi district hospital Bishnupur da laikat na khraba matungda NVBDCP gi team supervisor H Donjao Asa and Suradani amadi Laikai miyam ga loinana fogging adu chathakibani hai CM gi Health for All gi manung channa Kundrakpam AC gi BJP gi intending candidate Dr. Ketrimem Kala Singh na yum da chatuna ahal oiraba miyoi singi blood sugar amadi blood pressure check up tawkhre anaba singi health check up tawbada Uyompo Gram Panchayat ki member Thangjam Okendro na mating pangki Pukhau Naharup amadi Taret Khulgi miyoi Nifurom health check up tawki amadi darkar laiba hidak na chingbasu lem na piki Famungdagi hendok traba anabasing yengsin biba amadi makoigi hakchang fana thamba haibasi taudraba yadraba ithongni hairaduna mipum khudingmakna CMST gi haksel gi tengbang natraga Prime Minister gi Ayushman Bharat ki haksel card sing sabiu amadi mipum khudingmakna COVID-19 dagi ngakthokpa ngamnaba vaccine su kapthokpiu haina Dr. Kalana Fungdoki miyoi kayagi punsi kanba ngamnabagi damakta Chief Minister na haudokliba scheme sing asigi kanaba miyamna lawbiu anabagi mari mata singna haraba fongdokpaga loinana Dr. Kalabu thagatpa fongdokhi Sana Konung amasung ngangbi Maharani Maharaj Kumari Binodini Bodhachandra Maharaj ki laima siza sing amadi laima pat ki tharikha haina mingthonba Kunjalal Yenrengbamna iba lairik mari fongbagi thoram ama ngasi Imphal gi All Assembly Road ta laiba Hindu Parisat Hall da Angom Ningthau Preservation and Documentation Center Uripok na sinduna pangthokre ngasigi thoram aduda retired IAS RK Nimai Professor Nahakpam Aruna Dean of Humanity MU Associate Professor Koizam Santibal Manipuri Department MU amadi Mokhamani Mongsaba Associate Professor Manipur University of Culture Manipur na sarukyaki aiba Kunjalal Yenrengbam na haiki lairik sing asi iringai manungda awaba aduki matik thengnaki wari asi
Sagatlingai matamda ichanupi animak kitli animak fail oiraki. Lairik sing asibu khomjin tasenduna fongjaba asida mateng panglakhiba khudingmaki mafamda tawbimal khangba uchari hainasu mahakna fongdokhi. Mathamdamu lenga party thaditha masi iraku matamsidamu ai sewari si guri sagalaga leirapa khutthaba hore ahanbagi covid pandemic ki nama lapasidani akhoi imungda ai ga ai loina bege isani ga positive oire ai jam serious oire ada ai na khale larik si phawdi ai loisendini adu ai bina tapi covid ki ana amara tuda nang ngamangame ai larik si ubi loselam dai gaidana yamuan ngamna uprang upaga de phamungda hipaga khutchina makhala thamaga tamna tamni te larik si loisinjai Hauzik aroibada maroiba pau amuhanna. Commerce and Industry ki Union Minister of Piyush Ved Prakash Goyal ngasi numit nini ki khongchatta Imphal da lakhre. Prime Minister Narendra Modi na ngarang farm law ahumak handokhiba numitpu Kishan Vijay Divas haina Manipur Pradesh Congress Committee MPCC na palan tawkhre. All Tribal Students Union Atsumna Manipur gi Chingi district singda kauba pung kunmari gi total shutdown chathari. Caesar Hospital and Research Institute na awang nongpokta ihanhanba oina ebo incompatible kidney transplantation mai pak na pangthok pangamkhre. Amadi haukiba pung kunmari asida Manipur da miyoi humfutara nipal nauna COVID-19 positive oikhre laina asina maram oiduna miyoi ama laikidre. PONYTV ki numidangi pau meeting tabiri basingbu amuka hana khurumjari.